Akashbani Imphal Lanthokjari Paugi Saktam. Saktam asida B.B. Ramji sangsana pass tawduna ain onkhiba Imphal Book Fair loisankhiba Christmas kumai amasung Pradhan Mantri Narendra Modi gi Sama Kunmapan Suba Pungningi wa Man Ki Baat Sangsana handakta pass tawkhiba Viksit Bharat Guarantee for Rozgar and Ajivika Mission Gramin Ramji Rashtrapati Draupadi Murmu na ayaba piduna ain olakpada Rajya Sabha gi MP Ningthau Leishemba Sana Zaubana nungaiba phongdokre Akashbani Imphal ga irai numita akanana unabada Leishemba Sana Zaubana hai MG Narega gi mahut singadoriba ain asina miyamde hena kanaba pigani MG Narega gi hanagi numit samani thabak suramba du ain asidadi numit sama kun mangani thabak suragani Ain asida marumarang hunba law lingba amasung law lokpa matamda thabak suna pami marang kaina phanganaba thaurang yauri mahangna hai ek asna khungangi mioi singda numit chamani gi thabak sunaba pirambadu anoba ek asna numit chamaga kun mangani thabak pinabagi damak hengat hale masina khungangi mioi singda hena senthok lehnabagi chauba maramam ohele loinana marumarang hunba law lingba amasung law lokpa matam singda Lau singogi sinmi marang kaina phangnabagi damak state singda numit humphuni BB Ramji thabak lephanbagi sakti piba yauri masina laumi singamaju khungangi mioi singda hena khudong chaba pibani ek asigi makhada hirammarida kuina chatkadaba miyamgi public assessing sewatpada hena mari lainai ahanbada isinga mari lainaba thabak sing pakhatpa haibadi water kuri security da Anisubada Kungangi Oba Tungukoina Satkadaba Lambi Thongsi Sangwatpa Haibadi Koi Connectivity Hena Pakat Hanba Ahum Subada Hingnana Bigi Lambi Gamari Lanaba Infrastructure Sing Sangwatpa Akoi Livelihood Infrastructure Mari Subada Climate Resilient Asset Sing Sangwatpa Asi Yauri Masi Zati Oba Unsin Gadaba Aduga Lam Lam Gi Oina Decentralized Oina Pakakadaba Thaurangi Kuntrani Thoi Suba Imphal Book Fair Yumjagesa Numita Loisinki Imphal gi State Central Library da tha asigi tara manga degi satharakhiba lairiki mela adu loisanbegi thoromda saru yaraduna Art and Culture gi Commissioner Ais Gyan Prakash na hai mela asigi manungsanna Saitharol kumba bada yumpham oiraga quiz competition pangthoki basina Mahu sadagi leijaraglaba lamdam asigi lairik singi maramda angang singde hena khanganabagi masak amasu oyalle masina ariba lairik sing kanduna thambada hena mateng oiragani Mahangna hai Handaki book fair si yamna successful oyena khanjai oja su ui ai college principal su thengnei mai ka chhatra mayam ga pore hena school principal am su thengnei adai school college ki angang sing mayam ama mai gi requirement tu gi matung inna mana pamjaba lairik sing du koithi thidna koyang hangdana yam bhajana number of publishers and number of stalls su handak yam hena tajai adu da natana ai ngasa hijab du footfall Haibadi laiba visitors masing sidi dang yam hena khanji aina competition to the my park river prize winner sing congratulate tawjari adu da natana participate tawriba mi sing busu mathang da su dum yawbinaba moi busu pungning thagachari Malemgi atai mafam singda pangthokna bugum Manipur dasu Prabhu Jesu Christa gi mapok numit Christmas dharma gi sanabi amadi haraute yambaga loinana sagol sen numitagi pangthokpa hauki Christian lining satpa singna ningthina leitenglaba sir singda ayuk angan badigi hauna lining laisol gi thorom pangthokna khi Prabhu Jesu Christa bu saithaba gospel isai sakpa masung miyam punna samin thaminabana kumai asigi mapungai ba saktam sing oiri Pradhan Mantri Narendra Modi gi Sama Kunmapan Suba Pungningi wa Man Ki Baat Akashbani gi thongda ngasi santokre. Pradhan Mantri gi Pungningi wa asigi matangda Shanghai Express Manipuri edition gi editor Khogendra Khomdramna asumna phongdokli. Mahausagum Prime Minister Narendra Modi na leba asigi miyamda mahaki pungningi warol numayjing namita thamkhare.
ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤꯅ ꯑꯔꯣꯏꯕ ꯆꯠꯊꯔꯛꯏꯕ ꯄꯔꯤꯡ ꯑꯁꯤꯒꯤꯅ ꯆꯥꯡ 8 ꯁꯨꯕ ꯏꯄꯤꯁꯣꯗ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯏꯟꯗꯤꯌꯥꯗ ꯃꯤꯠꯌꯦꯡ ꯊꯝꯃꯤ ꯍꯥꯏꯅ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯊꯥꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯆꯠꯂꯤꯕ ꯆꯍꯤ 2025 ꯑꯁꯤꯗ ꯇꯧꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃꯕꯨꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯅꯤꯡꯁꯤꯡꯈꯤ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯎꯠꯈꯤꯕꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯆꯠꯊꯈꯤ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯈꯤꯕ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗꯤ ꯁꯤꯡꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯆꯦꯂꯦꯟꯖ ꯇꯧꯕꯗ ꯁꯤꯡꯅꯕ ꯂꯦꯝꯅ ꯇꯣꯛꯇꯦ ꯃꯥꯏ ꯄꯥꯛꯅ ꯁꯤꯡꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯩ ꯑꯃꯗꯤ ꯁꯤꯡꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯃꯥꯂꯦꯝ ꯑꯁꯤꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗꯁꯨ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗ ICC ꯆꯦꯝꯄꯤꯌꯟ ꯇ꯭ꯔꯣꯐꯤ ꯅꯨꯄꯥꯒꯤ ꯇꯤꯝꯅ ꯂꯧꯔꯛꯄꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯠꯇꯅ ꯅꯨꯄꯤꯒꯤ ꯀ꯭ꯔꯤꯀꯦꯠꯇꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯔꯜड ꯀꯞꯇ ꯅꯨꯄꯤꯒꯤ ꯀ꯭ꯔꯤꯀꯦꯠ ꯇꯤꯝꯅ ꯂꯧꯔꯛꯄꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ ꯃꯗꯨꯗ ꯅꯠꯇꯅ ꯅꯨꯄꯤꯁꯤꯡꯒꯤ ꯃꯃꯤꯠ ꯎꯗ꯭ꯔꯕꯁꯤꯡꯒꯤ T20 ꯋꯥꯔꯜड ꯀꯞꯇ ꯏꯟꯗꯤꯌꯥꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯂꯧꯔꯛꯄꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯤꯡꯊꯥꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯦ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯁꯛ ꯅꯥꯏꯕ ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯎꯠꯈꯤ ꯂꯣꯏꯅꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯁꯥꯏꯟꯁ ꯑꯃꯗꯤ ꯁ꯭ꯄꯦꯁꯀꯤ ꯃꯔꯝꯗꯁꯨ ꯏꯟꯗꯤꯌꯥ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯥꯡꯖꯤꯟ ꯊꯥꯔꯤꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁꯨꯚꯥꯟꯁꯨ ꯁꯨꯀ꯭ꯂꯥꯅ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯗ ꯌꯧꯔꯨꯕ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯄꯟꯈꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜꯗ ꯍꯦꯛ ꯄꯟꯕ ꯋꯥꯏꯜ ꯂꯥꯏꯐ ꯑꯃꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯃꯇꯥꯡꯗꯁꯨ ꯄꯟꯗꯨꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯥꯗ ꯃꯁꯛ ꯐꯥꯎꯕ ꯎꯕ ꯐꯪꯂꯝꯗ꯭ꯔꯕ ꯆꯤꯇꯥ 30 ꯍꯦꯟꯅ ꯂꯩꯔꯦ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯈꯤ ꯃꯥꯂꯦꯝꯅ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯌꯥꯒꯔꯥꯖꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯍꯥꯀꯨꯝꯚꯗ ꯃꯤ ꯂꯥꯛꯇ ꯅꯠꯇꯅ ꯀ꯭ꯔꯣꯔ ꯀꯌꯥꯅ ꯇꯤꯟꯈꯤꯕ ꯑꯗꯣ ꯃꯥꯂꯦꯝꯅ ꯉꯛꯈꯤꯕ ꯃꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯍꯤ ꯂꯣꯏꯔꯛꯄꯗꯁꯨ ꯃꯥꯂꯦꯝꯅ ꯑꯉꯛꯄ ꯑꯃ ꯄꯣꯛꯅꯈꯤ ꯍꯥꯏꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯣ ꯑꯌꯣꯙ꯭ꯌꯥꯗ ꯂꯩꯕ ꯔꯥꯝ ꯇꯦꯝꯄꯜꯗ ꯐꯤꯔꯥꯟ ꯆꯤꯡꯈꯠꯈꯤꯕ ꯑꯗꯨꯕꯨꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯃꯗꯨꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯁꯣꯂꯨꯁꯟ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯝꯈꯤ ꯍꯟꯗꯛꯇ ꯂꯣꯏꯁꯤꯟꯈꯤꯕ ꯁ꯭ꯃꯥꯔꯠ ꯏꯟꯗꯤꯌꯥ ꯍꯦꯀꯥꯊꯣꯟꯗ ꯗꯤꯄꯥꯔꯠꯃꯦꯟ 30 ꯄ꯭ꯔꯣꯕ꯭ꯂꯦꯝ 250 ꯁꯣꯜꯕ ꯇꯧꯕꯗ ꯅꯍꯥꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ ꯐ꯭ꯔꯥꯎꯗ ꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯅꯔꯤꯕ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯗ ꯁꯣꯂꯨꯁꯟ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄ ꯃꯗꯨ ꯅꯠꯇꯅ ꯇ꯭ꯔꯥꯐꯤꯛꯀꯤꯗ ꯁ꯭ꯃꯥꯔꯠ ꯀꯤꯠ ꯁꯤꯁꯇꯦꯝ ꯑꯃ ꯄꯨꯊꯣꯛꯄ ꯑꯁꯤꯅꯆꯤꯡꯕ ꯋꯥꯐꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯟꯈꯤ ꯅꯍꯥꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯗꯨꯅ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ 23ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯅꯦꯁꯅꯦꯜ ꯌꯨꯠ ꯗꯦꯒꯤ ꯋꯥꯐꯝꯁꯨ ꯄꯟꯈꯤ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯑꯁꯤꯗꯩꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯌꯪ ꯂꯤꯗꯔꯁ ꯗꯥꯏꯂꯣꯒꯀꯤ ꯃꯇꯥꯡꯗꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯄꯟꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯝꯗꯒꯤ ꯅꯍꯥ ꯀꯌꯥꯅ ꯄꯨꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯁꯨ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯣꯂꯨꯁꯟ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯗꯨꯗ ꯊꯋꯥꯏ ꯌꯥꯎꯕ ꯌꯨꯠ ꯂꯤꯗꯔꯁꯤꯡꯅ ꯄꯨꯟꯅ ꯎꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯣꯂꯤꯁꯤ ꯁꯦꯝꯕꯗ ꯌꯥꯎꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯕꯨ ꯄꯟꯈꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯃꯅꯤꯄꯨꯔꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ 3ꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯊꯕꯛꯄꯨ ꯁꯤꯡꯊꯥꯈꯤ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯦꯠꯅ ꯌꯥꯏꯔꯤꯄꯣꯛ ꯑꯦꯔꯤꯌꯥꯗ ꯅꯠꯇꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯣꯂꯔ ꯏꯅꯔꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯁꯣꯜꯕ ꯇꯧꯈꯤꯕ ꯋꯥꯐꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯄꯟꯈꯤ ꯁꯦꯊꯖꯤꯠꯄꯨ ꯃꯍꯥꯛꯀꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯑꯗꯨꯗ ꯅꯠꯇꯅ ꯁꯦꯅꯥꯄꯇꯤꯗꯒꯤ ꯁꯣꯀꯣꯃꯦ ꯀ꯭ꯔꯤꯆꯩꯅꯥ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯗ꯭ꯔꯥꯏ ꯐ꯭ꯂꯥꯋꯔꯒꯤ ꯃꯥꯔꯀꯦꯠ ꯑꯃ ꯁꯦꯝꯒꯠꯄ ꯗ꯭ꯔꯥꯏ ꯐ꯭ꯂꯥꯋꯔ ꯃꯌꯥꯝ ꯄꯨꯊꯣꯛꯄꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯃꯗꯨꯗ ꯅꯠꯇꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯥꯔꯒꯔꯦꯠ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯁꯨꯡ ꯂꯤ ꯋꯥꯒꯤ ꯄꯣꯠꯂꯝ ꯃꯌꯥꯝ ꯕꯥꯁꯀꯦꯠ ꯑꯗꯒꯤ ꯂꯩꯇꯦꯡꯒꯤ ꯑꯗꯒꯤ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡꯗ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠꯂꯝ ꯃꯌꯥꯝ ꯁꯥꯕꯕꯨꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁꯤꯡꯊꯥꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯑꯁꯨꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯌꯥꯝ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯄꯟꯗꯨꯅ ꯁꯤꯡꯊꯥꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯥꯡꯕꯨꯅ ꯄꯨꯊꯣꯛꯄ ꯆꯌꯣꯜꯒꯤ ꯄꯥꯎꯒꯤ ꯁꯛꯇꯝ ꯂꯣꯏꯖꯔꯦ ꯈꯣꯝꯖꯤꯟꯕ ꯑꯃꯁꯨꯡ ꯄꯨꯊꯣꯛꯄ ꯊꯣꯛꯆꯣꯝ ꯖꯣꯒꯦꯟꯗ꯭ꯔꯖꯤꯠ ꯇꯦꯡꯕꯥꯡꯕ ꯊꯣꯛꯆꯣꯝ ꯕꯥꯔꯨꯟ ꯂꯤꯖꯈꯤꯕ ꯃꯥꯏꯕꯝ ꯗꯤꯖꯃꯅꯤ